अहानबदा ngasigi maroiba pausing pizari Taruk laksuba lamjing maira sapam Robin Hood ningsing numit ngasi pangthokre Kudeng thabi khulna Tengnopol district ki ahanba vaccine loina kapthokpa khul oire Amadi miyam gi lan oiriba hospital gi polam sing thugai bigano haina Jenims ki nauna director oikrava Dr. Devena Fongdokre Kurumzari ELITETV News meeting tabiri basingbu LUCHINGBI taramnok chari Miyamda mapumoiba I pau pizatringai mangoinana COVID-19 ga mari leinana lengakna piriba SOP sing ngakna chatpinana ba khanganjari Miyamna matam pumbada marks upiba khutsa sengna hamdok piba madi mi amaga gi marakta fit taruk klapna leibinana ba khanganjari Masida sunatana COVID-19 gi vaccine sing matam chana kapthok piduna laichara sibu lanthing nabada adom su thodang lobiu haina ELITETV gi maikai digi miyamda appeal tawjari Hauzik mapumoiba pausing pizari Taruk laksuba lamjing maira sapam Robin Hood ningsing numit ngasi pangthokre ngasi COVID-19 leibana maram oiduna chamna mahaki hakchang leirol chankhiba awa chingda pangthokpa haikat lekat tambagi thoram aduda JCILPS Observation Committee gi convener Siam Khumana hai Manipur na kumja lising ama chamapan nifumapan October gi tang tara mangada Indian Union da tin khraba matungda hauzik fawbada aikhoina hingduna lakliba asi ihau amadi khongjang sing changshinduna ta lakpanani aikoi kanglei pak Manipur gi yelho phurup sing kanjananaba hanadagi hauna chanaduna lakpa amadi thokhiba loinana chatkhiba gi permit system adu lising ama chamapan yangkhai gi November 19 da matamadu gi chief commissioner Himat Singh na lauthokkhibadagi mapan lamdagi athingba leitana changshilakhiba mitop meyancha kyana Manipur gi demographic imbalance thokpa horakhe amadi matam kayagi mamangdagi mitop changlakpagi matangda ihau sing tawduna laklaga CSO mayam punshinduna JCILPSMK Changsilakliba ihau asegi mahai oina India government ki home minister na parliament Manipur Bengal Eastern Frontier Regulation 1873 chatnaragani lauthorakpaga loinana Manipur lengakna English ani taramapan gi December 13 da gazette notification thoktuna Manipur inner line permit guideline lauthokhe adubu Manipur ILP guideline asidi JCILPS ki maikai digidi kari su kanadraba maya yaudraba kai kumbani haina su makhatari Loinana train service laktringai mangoinana train changlakpana Manipurda kari chaithing pirakadauge haibadagi ngakthoknana ba kanglon su hawhogadabani natragana tokhaiba law ama semhogadabani aikhoi miyam tumina leithokpa yadre ihau yaudrabadi aikhoi gi saktam mangkhragani hairi Kudeng thabi khulda full vaccination kapthokpa ahanba Tengnopol district ki khul oire haina Tengnopol ki deputy commissioner Naurim Pravinna Fongdokre Imphal Morel lambi ki Kudeng thabi village sa pangthokhiba mass vaccination ki thoram amada wafam asi DC na Fongdokhibani hariba mass vaccination thoram adu da khulasi ki chahi 19 gi mathakta leiba mipum khudingmakna vaccine kapthoknakhe hariba thoram adu da Tengnopol ki chief medical officer Dr. KS Gozen ADC Moreke Jadumani primary health center Moregi MO in charge Dr. KS Santi Kumar amade Kudeng thabi khulgi chief pachokomna sarukyaki Thoramada Makatana Dishina Haikibada, Tengnopol district asita Ladiba Chahi Taranipan ki mathakta, Apunba missing lising kuntra nipan ga chamri nifumathoi leibaki manungda, Ngarang Faubada district asida chada kuntra taret dasmik sino taret vaccination kapthokre, Masida medical team sing district administration amadi education team yauna kana honarakpadagi, Manipur gyoina hill district singi manungda Tengnopol district na ani subada leire. Masida numit kharani gi matungda mass vaccination asina district asida natana Manipur hill district ta Mangzil Thana Lakpa Ngambagi Thazaba Wafam Singh Thamke. Masida Manipur miyamna COVID-19 vaccination kapthokpa madi test toina tawraba matamdata ahum suba wave ki mayok nabada ngakthokpa ngamgani haiki. Miyamna so aranba tokngagi pau sandokliba asidagi thazabiganu haiba Wafam Singh Thamke. Could achieve Narangi can say the daily average say it was hovering around 400, sometimes below 400. Sometimes 500 myogo. Adu ngarang the all-time high ni vaccination si 644 ngarang.
aduna sige major kaino se koi more equanium signature ba more si zatiyami mayam sida more subdivision aduna zatiyami adu makoi si convinced of luni thone na equanium signature ba kolam batawm du khudin thabina hujik asi mang tharaga asi today khudin thabi is going to be fully vaccinated great. Miyam ki lan oiriba hospital ki polam sing miyam na ye khai thin gai tobi kano haina nauna Genems ki director oiraba Dr. Laishram Nebena Fongdokre. Wafam basing ase Elite News sa akhanana unaba amada mahak na Fongdokibane. Mahak na hai Dr. Singh nasu miyam ki tamak checkshin na hotnagane. Hausi COVID ki famung umadi post COVID ward ki famung masing hengatna ba kana hotnari. Arrive thabak amana trabasu Dr. Amadi Patient Singh afabamari thamnana ba hotnagane haike. Mari lena ba Genems ki closing jibu sometimes koi keno he ya den khula he thugai bi ba sometimes handak ta su keno tong na ba mission he thugai bi ba arigi si public property se sida di to bi da ba aru koi su doctor me am su angam tak to hona jage public su support to biu aru ga si koi gi leiri ba sarkar sina amat ngai ba koi gi sana thamjari ba college su support to biu hai ko si haijani. Exclusive interview asiki mapum phaba saruk athuba matamda ELITETV da sandokna naba sem saraga leijare miyamna matam tu phawbadang di ngaibina naba khaganjare. Manipur Tourism Forum gi khuthangda Nippon Foundation Chief Minister Nongthamam Biren Singh da oxygen concentrator sam kushinakre. Ngasi CM Secretary ta pangthokiba chamba thoramadu Manipur Tourism Forum ki Dr. Thangjam Davali amadi Nippon Foundation gi mihut kangbu amana oxygen concentrator sing Chief Minister da kusinake. Thoramadu ga mari lena Chief Minister na Nippon Foundation bu thagat pagaloina na concentrator sing aduna Manipur state ki COVID lanthing da mating panglakani haina su phongdoke. The Nippon Foundation gracefully donated 100 oxygen concentrator to the state of Manipur. It will definitely help in dealing with the deadly COVID pandemic prevailing in the state. And once again, I would like to thank the Nippon Foundation for your such gracious help and donation. Manipur da COVID-19 nagi faduna discharge taukiba mi masing lising humfutaret chani tarani tho yokre. Directorate of Health Services na thadorokpa chirol amada ngasi numidang wairam pung manga fawbada punna miyoi chanipan kuntra mapan positive oigi aduga chatruk kuntra mari na fagatke. Laichad asina maram oiraga ngasi miyoi tarani thoi leikide ngasi leikidaba tarani thoi asi tharaga apunba leikidaba masing lising amaga chani nifuma thoi shukre. Laichad asi haurak padagi hausik fawbada positive oiba miyoi masing lising humbudra manga chama marifu yokre aduga fagat kibana lising humputare chani tarani thoi shukre. Hausik positive oiduna lairibana miyoi lising taruka satret kunga taret ni aduga fagat pagi changna chada marifu mapan dasmik nifu oiri. COVID-19 ki ahum suba wave thengnana ba Chief Minister N Birena LUCHINGBI Manipur lengak asina paikhalakpa thabak thoram singi sarukam hoina Kaksing district ki oina CIC Kakching da phamung chama leiba COVID hospital ama sanana ba thabak paikhat ba hore. Hospital asina Kaksing district khaknatana Tengnopol amadi Chandel district ki miyam da su kana ba piragane. Loina na mafam asida oxygen plant ama su thamnana ba honari haina Kaksing SC ki MLA Mayang Lambam Rameshwar na phongdorakle. Wafamasi Kaksing Assembly Constituency ki mafam kaya da chatharakpa mass vaccination camp ki saruk ama oina ngasi Kakching Ward number 4 Chumnang Lekai Community Hall da pangthokhiba mass vaccination camp ta saruk yaraduna phongdokhibane. MLA na makhatana phongdokhibada ngasi fawbada Kaksing Assembly Constituency ki oina vaccine kapayaba miyoi lising kun ganipan ga chamapan nifu leibada ngarang fawbada miyoi lising kun ga mathoiga chani taramanga vaccine kapkre. Ngasigi vaccination camp asidasu miyoi chonga vaccine kap nanaba pandam thamle. Mathang hapta da sorada chayol machubna vaccination drive chathanaba semsare masigi mathang chayol fawbada Kaksing Assembly Constituency da chada marifutara mangataki chada chama fawba mipum khudingmak vaccine kap thoknaba pandam thamle. Vaccine kap asina maram oiraga constituency asigi oina numit kharani asida positive oibigi chang amadi sibagi chang hantharakle. Maram asina miyamna vaccine kap thokpiduna amadi SOP ngangna chatminaduna Laina asidagi kanminasi hainasu appeal tawrakle.
Loinana Kakching District ki damak paikhalakliba thabak thoram singda support tawibagi damak Chief Minister and Biren Busu Kakching District ki miyamgi mahut sinduna thagatpa phongdorakle. Hill area gi mafam sing sidagi lamna Imphal da chatpa darkar ta danaba Kakching kendra da leiriba hospital asida hairiba laina asi treatment tawba ngamnanaba koi kana sinbala ko honari oxygen plan ama hangbagi su Kakching kendra gi manungda koi kana honorable chief minister na honaduna thoram tawba hore. Ima Kaithel ahum yauna temporary market seta Kaithel famliba vaccination taudriba Kaithel fambising lakliba chaichat mapan namadi tarada vaccine kaplagani haina Imphal West ki district commissioner T.S. Kiran Kumar na thokpa cherola mana hairi. Cherola duna hai vaccination ki thoramasi ahum suba Ima Kaithel ki ground floor da pangthokani amade vaccination tahautaba amata curfew komtholakpa matamda Kaithel fambagi ayaba piroi hairi. Hianglam constituency ki oina chada chama natraga masiga khwaidagi naknaba changda vaccine kapthokpa ahanba leikai aduda lupa lising kungi award pigani haina constituency asigi MLA Dr. Y Radishyam na lauthokre. Wafamasi MLA asigi langmaidong da leiba mayumda ngarang pangthokiba constituency asigi COVID Awareness and Enforcement Committee ki review mifam amada lauthokibane. Constituency asigi tongan ba COVID Task Force ki mihut sing District Health Society amadi Kakching District Police ki mihut sing yauna pangthokiba review meeting aduda MLA Radishyam na makhatara tuna hai. Hianglam constituency da vaccine kapagi chang nongma gi hengalaktuna vaccine kapagi chang chada yangkhai manga dasmik manga mari yaure loina na hojik chali ba chang asida makhatana miyam na cooperation piragadi handaki tha asigi manungda COVID ki ahanba dose ki hidak kapa loiragani haibagi thajaba leire. Maram asina khul leikai khudingmakna COVID ki leina asidagi ngakthoknanaba vaccine kapagi thabak asida mapum phana saruk yabiduna ngasi mahakna lauthokliba lising kungi award amadi chief minister na lauthokpa lupa lakh kungi award sing asisu launanaba hotnaminasi haiki. Pau ki marakta na atenma break amalongminasi. Shraddha Aikhoi khwaigi irakta tinbiramba yumnam bhumi singna magi nuksijaraba imung manung shagai natai amasung marup mapang khwai pumnamakpu thaduk lamlaga haukiba June gi tang kunmapan inga gi kunni panba leipak pokpa numitta Shri Guru gi kripadagi Vrindavan prapti oikhre lagliba July gi taranithoi ingin gi nini panba ningthau kaba numitta sorat numit thokle COVID lachat na maram oiraga thauram asi imung manung khakta oina pangthokjaragani masigi damakta waraudidanaba na lukchari paujenjariba yumnam Tombinau Devi Shadharmini yumnam Chiteshwar Singh machanupa yumnam Johnson Singh machanupa yumnam Roshni Devi machanupi yumnam Ongbi Madhuri Devi mamaunupi yumnam Ranjita Devi machanupi. Tamo, kaya lo sandribo. As karanga na sasiya na harago. Kaya noy sibo, kaya siya pinay sibo. Hima, COVID ki vaccine kapto siya na ngana duphas na haini dudi. Ay haksang kasi tawde. Ay kapoy. Nati, haksang kasi tawde ba ingon hida kapag kay kadano. Ay kapoy hasin. Tamo, naragdringay dana isana hana seksil hawa na patro. Kapto po na patabraba. Hoyare, section mo na nung kapuro. Ay kapoy. As kangdre da, kamay nga na doon kangdre. Pare, adude ay chalukige. Pungo, mamay na kapuge ko, papangalera mo. COVID-19 laisat asigi ngakthokna bagidamag COVID ki vaccine kapana laisat asigi mari leinaba laina laisat singdagi ngakthok sabangami masida natana laisat asina sanghandana bagidamag matam gi sarkarna pirakpa sana kangon sing aikhoi ngakna satminarasi Cowin apps ta register topiduna adomsu suksoi soidana vaccine asi kapthokpiu COVID ki vaccine kapthokpuna COVID laitaba iramdam oheminarasi aikhoi vaccine kaplese Break ki matungda mayam mutaram nokchari makhataba pawmu pizari.
Ngarang Korkomgi Tarasuba Mapokumo Numit July Nipan English Ngani Kungamathoi Sagol Sen Numit Asida Manipur Kanglaipak Amadi Weshia Lamdam Dalariba Yaulup Sing Amadi Miam Kudingmapu Ikai Kumnaba Uchabaga Loinana Korkomna Yaifa Pausal Pizare Loinana COVID-19 Laichana Thawai Mangan Bikraba Ichilinau Singi Mafam Dasu Koknon Jabaga Loinana Makogi Lehauriba Imungi Ichilinau Singi Awabadasu Saruk Yari Haina Apunba Lalaulup Korkomna Thadorok Pachirolamana Fongdorakli Cherol aduna makha taraduna hauzik malemgi miyam pumbana thengnariba COVID-19 gi laichana miyoi kya nahanduna sirakpada laichit asi thengnana bagilan thengnabada mangjel thana lanmi oina lan thengnariba doctor nurse amadi haksel gi lamda thabak tawriba miyoi kya thawaina pontha pikre kaya amana laichit asi gi anaba oire pandemic asina choba economic crisis ama thokale masi loishindrabadi malemgi economy da hena chaithing pirakadore Pandemic asina maram oiduna nongmagi changraba yadraba polam sing ningthina fangnadre fangliba kharasigi mamalsu nongdol pakna wangle loinana thauki mamal leptana hengalakpana transportation amadi pochagi mamalda achauba chaithing pire mapan thokna amadi yumda su nomlamba sing thabak sufam leitaduna nongmagi chara tanpham leitabagi hainingai leitana awaba mayoknare Sufam nompham leijadraba singbu lengangna hanna yengbidrabanina miam tanaduna makhogi sufam nompham Pibinanaba Matautai. Pandemic asina Kwaidagi Sokalibasi, Tungi Umbrel Orakadoriba, Nauriba Mahiroi Singni, Ahan Bamasungani Suba Wave Toktuna, Mahiloi Sang Sing, Ahak Laitana Tingjale, Maduna Maram Oiduna Equagi Angang Sing Amasung, Naha Singda Chaipu Piduna, Makogi Education, Kunailon Amasung, Pukningda, Haininga Laitana among Atakia Tokale. Manipurda Kanglaipak Oiriva COVID ki matangda lengakna marai ani longtuna amukna COVID na kahena sokshilaba India ki state taruki manungda amani haituna Delhi dagi expert sing tharaktuna yengsele aduga amukna fibam kharata fare haituna BJP gi luchingba sing mapanda ki laklaga SOP thugaiduna miyamna suk wanaringai asida mikhal gi irang sagat pa hore luraba tanja asida Manipur Kanglaipak miyamdi India gi mikhalda ngauroi tabane Aikoina kaligma matam chana sexual hautrabadi hauzik mayok nariba awaba asidagi hena chauna awaba kaya mayok narakani nungsijaraba iraicha sing hauzik iramdam amadi miyamna athubada mathau taribasi marau chauba India gi loilam langdagi nanthokuna iramdam ning tamhanbani haina cherol asina makhatari Dr. Yumnam Mahendra Singh na masagi anabadagi matam sangna rimsa lairaklaba matungda laikhidabada CPIM Manipur State Secretariat na minute ani tumina leptuna awaba fongdoki haina party asigi cherol mana fongdoraklei party asigi secretary oirambata natana lamdam asigi ihau kayada saruk yaramba Dr. Mahendra Singh na laikhidaba asi lamdam asigi chauna mangjabani haina CPIM na fongdoraklei party asida makhata na laikhidrabagi mung manungi awabada saruk yari haina cherol aduna fongdoraklei Ngarang Minister of State oina wasak laukraba Rajkumar Ranjan ngasidagi Education amadi External Affairs ki thabak pai bahokre PIC Kumbongda COVID-19 Awareness Program pangthokre Salin Digital amadi NR Media na chatharak pa Awareness Program gi manung chenangasi PIC Kumbongda ngasi pangthokre Awareness Program aduda Ais Rajo Singh MO PIC Kumbongda Salin Digital amadi NR Media na pangthokliba COVID-19 Awareness Program asi yamna faba khongthangni masi aikoi pumnamagna saugatfam thoe aikoi vaccination tawba lakliba pumnamag SOP ngakna chatminase ai matam pumnamakta SOP ngakpaga loinana COVID-19 vaccine kapthuk minasi haike Wangjing Tentha Kendragi CAC Anida Punahing Minasi Group na breakfast pijakre Mateng Pangkiba aduga mari leinana group asigi secretary S Daya Devana fongdokibada COVID-19 positive oibadagi awaba amadi khudongchada bakaya mayok naduna Khongjom Lalit Mandop High School amadi Wangjing High School da isolation tawduna leiriba inmate singda ayuki breakfast pijaribasi PIC gi member singna angam basel amadi acha thak sing puthok na duna pizabane masigi maroiba maramdi COVID-19 gi chaitheng fangduna leiriba kendra asigi chilenau singda minungsi amadi humanity service ki matau adu utpani haike Thawal Multi-Purpose Project Neglected Area Agricultural Development Organization Chief Minister and Birenda Kumza Lisingani Tara Mapanda Semkiba Committee for Assessment of the Feasibility of Irrigation Facilities for Lamlai Asian Alaukiba Warep Kimatanga Ningsing Cherolama Pishan Krehari
Cherol aduda minor irrigation department ki chief engineer yauna semkiba committee na lamlai ki manung chana leiba ikang tatana mayok naraba lofam singbu ising fanganana ba semlagani haigibu wafam singbu thabak oina mapum phana paikhat pitre hare Chief Engineer Minor Irrigation yauna survey tauduna GPS ka loinana tube well chama kunrom propose taukiba adu supnagi mafam ani ahum khakta thabak oina horam laga lepkhre lamlai da leiba agricultural office mapum phana mathau taudre Lomi singda mapum phan agricultural gi potlam sing phangan biu haina phongdok pagaloinana English singani tarama panda ising ikang na awaba tahan kraba lamlai gi manung chena leiba lomi singda compensation pibiu haina chief minister da ningsing cherol aduna phongdoraklei Lengang na apiba matamdagi hena popam pamlambi kaya ngasi Imphal East Police na fagat kray konung mamangi paring da family basing adubu fagaladuna Imphal East Traffic Police ki additional SP yumnam Premjit na hai hanjin na yaroi hairabasu makhatana adumak pot yo lambadagi makoi sing asi fagat pane makoi gi mathakta chapsava action sing lokhalagani miyam nasu covid ki case asi nemthadriba nina chekshin wena si haike Androgi chapu upi laifam lemda leptana pangthoktuna lakpa laigi thorom chahi asigisu ingengi ahanba nomaizing numita pangthokani haina andropana loishang ahalupki salam ramesh na haikre andropana loishang da pangthokpa paugi mifam amada mahakna hai sandang senba maring khunda fumliba siba hakchang laigi numit yautringai da loktho senglaba irat thongni thorom asida Taufam asida asiba leishilabadi karamna pangthokani asiba asi chaichat tara fawbagi manungda loktok trabadi makhal makha kyagi khongjang changshilakpa yai hari Pauki marakthana amuka suana tenma break amamuk lominase Ai koi vaccine ka place Ai koi vaccine ka place Hani ki punchi saukhat khong Anjilasi Jati bizati khai dene Corona lanjang thekne rese Ai koi vaccine ka place Corona dingam rese Punchi saukhat Mai kaida Hanna Palese Punchi saukhat Mai kaida Hanna Asing mune, akhoi pone vaccine kap thokuna corona de ngak thokuna hani ki punsibu hanjano hanabada adu sorok yabi Break ki matungda makhataba pawmu pizare Tamthiraba COVID-19 laina laichana maram oiraga Imphal West District ki manung chana leiba kodong pokpi mamang leikaida miyai chalaba machin manau ani leikhidrabada imungi awabada saruk yaraduna ngasi LMG Manipur ki president L Kunjeshwar amadi advisor Wangkhemcha Shyamjaina Luchingba miut kangbu ama chatuna lupa lising manga ki sel gi tengbang pangkhre haina group asigi publicity secretary Rakesh Naurem na thadorpa chirol amana khangalakle Sel gi tengbang pangbagi thoramadu saruk yakiba LMG ki secretary Sorok Haibam Ojit Singh na phongdokhibada laikhidraba machin manau animak nongmagi suraga chara nongkhana riba sinmi ngaktani tamthiraba COVID-19 laina laichatna naduna laikhidraba makoi anina thabak suba yabagi chahi sudriba apikpa macha sing amadi loina bising hundoklami makoi hinglingai da phawba setpa chaba maning thungjadraba imung asida hauzik nangliba awaba khudong thiba sida Kudaki oiba tengbang asi LMG Manipur gi fundagi minung siga loinana pangthokpani haina su phongdoke Bharatiya Janata Party BJP Kaching District ki mapangal hena kankhat hanana bagi pandamda BJP Manipur Pradesh ki General Secretary Organization Avegiri yauna BJP ki thomi singi oiba mifama mangasi Kaching Bazar da leiba BJP Kaching District ki office ta pangthokre Kaching AC ki MLA Mayanglam Rameshwar Hyanglam AC ki MLA Yumnam Radishyam BJP Manipur Pradesh ki Vice President N Nimbus amadi BJP Kaching District ki President Usam Ibom Chayauna pangthokiba ngasigi mifamaduda BJP Kaching District ki thomi singna saruk yake mifamaduda BJP Kaching District na paikhatliba amadi paikhatlakadaba thabak thoram sing loinana thaupuriba thomi singna logadaba thodang singi matangda khananainaki
COVID-19 lainadagi ngakthoknanaba hojik chathariba vaccination program asi khara hena khumang yangna changshinanaba state government na khangalakpadagi district administration thawalna haukiba jun gitang kungamanga dagi hauraga hojik chathariba mass vaccination program maipakna khumang yangna changshin mangamlei District Administration Thawalna sinduna district asigi tongan-tonganba task force committee youth clubs GP singi pradhan amasung members singa khushamnaraga chathariba mass vaccination program asida ngasi district asigi permanent center ahum yauna mafam kungamari da chathakiba mass vaccination program da punna miyoi lising ahum wachama yangkhaini thoi vaccine kapke District Vaccination Program ki Nodal Officer ODV Dr. K.S.S. Memchadagi fangba report ki matungina ngasi kapkiba masing asi tharaga district asigi apunba miyoi lising marifutara manga chamapan tara hundoina vaccine kapkre masi district asigi apunba voter masing lakh amaga lising humpu chamri kunga taruki gi chada yangkhai taret dasmik nipan anini ngasi khangabo kendra gi oina khangabo part 3 makha lekai gi popular youth club ki khangabo part 3 GP gi pradhan amasung khangabo jila parishad ki member ga DC thawal ga khusham naraga pangthokba mass vaccination program da miyoi chama yangkhai na first dose ki vaccine kapki Andro kendra ki manung chanba Tulihal Gram Panchayat ki Tulihal Primary School da COVID-19 ni vaccine pakshana pangthokre all Tulihal COVID-19 task force na sinduna pangthokiba vaccine kapagi thorum aduda Punna miyoi chambri kunga taret na COVID-19 lai chataki ngakthokna na vaccine kapthoke Tulihal Gram Panchayat ki pradhan KS Khalik na ahan boy na vaccine kapa hogdoklaba tungda GPSC ki member singsu hida kapthoke All Tulihal COVID-19 task force ki convener so ariba Tulihal GP ki pradhan KS Khalik na phongdorakpada ngasi pangthokliba vaccine kapthokpagi thoram asida miyoi 450 ki vaccine pirakhe Adobu COVID-19 lai chataki ngakthoknanaba amata ngairaba pambai oibana miyoi cha kaya thorakpadagi atopa center singdagi launaraga miyoi chambri kungataret hida kapthokhibane Laibak thibadi miyoi cha kaya so vaccine kapa fangdana mayumda hanke DC Imphal ka tanaraga thuba matamda amukana vaccine kapthoknanaba thoram asi sinanaba hotnagani haina mahakna miyamda thajaba thamkhibaga loinara vaccine kapa thoklakpagi damakta su thagatpa phongdoke Wangu Nauda Khong Chingya Lekai Dalaiva Mayengbam Siam Chandra Madi Amita Laima Nigi Machanupi Housing na TE Paul Memorial High School Sagangda Class 10 Tamlibi Mahiroi Mayengbam Sagar Chanuna Chekshina Ngak Senduna Kanduna Thamlakpa Kill Box Turtle Haina Khangnaba Thengu Makhalama People's Resource Development Association Ge Assistant Secretary Dr. Huidrom Roman Gi Kuthangda DFO Bisnupur Dr. Revika Soibam Chanudangasi Kushinakre Thengu adu tha amarongki mamangda laikai gi mamanava singna faraga purakpadagi sagarna thengnaduna lokshillaga thamobani amade bifam khangdabana social media da yenglaga thengu gi makol sabiraga machinjak watanaba pinaduna yoglakhibani BJP Thawal District na sinduna district asida BJP gi mapangkal hena kankhat hananabagi matangda ngasi district executive singi oiba mifama mapangthokre Khongjom da leiba Thawal district BJP office da pangthokiba mifama du da Hairo Kendra gi MLA Dr. TS Radishyam Wangjing Tentha Kendra Youth Kendra gi MLA Paunam Prozen BJP Manipur Pradesh ki General Secretary P Premanand Maitei BJP Manipur Pradesh ki State Secretary ki Thausu Puri bi BJP Thawal District ki District In Charge ki Inaucha Devi amade BJP Thawal District ki President Yumnam Kumar jina Presidium Member Singh oina saruk yake Mifamadu da District asida BJP ki mapangal hena kankhat hananaba haiba yauna warip kaya su loki Aroibada maroiba pau amukana pizari Taruk lak suba lamjing maira sapam Robin Hood ningsing numit ngasi pangthokre Kudeng Thavi Khulna Tengnopol District ya hanba vaccine loina kapthokpa khul oire Amadi Miyam ki lan oiriba hospital gi polam sing thugai bigano haina Jenims ki nauna director oikraba Dr. Devena Fongdokre
ngasi ki oina de Elite TV numitang gi pau matang asida loishinjare mideng tabiri basingbo amukana khurumjari.